ꯏꯁꯥꯗ ꯊꯥꯖꯕ ꯄꯣꯛꯆꯕ ꯋꯥꯈꯜ ꯁꯥꯒꯠꯄ꯫ ꯆꯍꯤ ꯅꯧꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯡꯇꯤꯒꯤ ꯄꯨꯔꯛꯇꯨꯅ ꯗꯦ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃꯗ ꯍꯦꯛ ꯊꯝꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯒ ꯃꯈꯣꯏꯒ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯄꯤꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯈꯨꯠꯇꯨ ꯆꯨꯞꯄꯤ, ꯑꯗꯨꯒ ꯃꯈꯨꯠꯁꯤꯡꯗꯨ ꯐꯨꯔꯤꯠꯈꯥꯎ ꯃꯅꯨꯡꯗ ꯊꯤꯡꯖꯤꯟꯗꯨꯅ ꯀꯤꯁꯇꯨ ꯍꯥꯞꯆꯤꯟꯕꯒꯤ ꯋꯥꯈꯜ ꯑꯣꯏꯅ ꯈꯟꯅꯩ꯫ ꯃꯇꯝ ꯁꯥꯡꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯔꯛꯄꯗꯨꯗ ꯑꯉꯥꯡꯗꯨꯅ ꯃꯇꯣꯝꯇ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯀꯤꯁꯇꯨ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯈꯖꯥꯏꯗ ꯊꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗ ꯇꯧꯕ ꯊꯕꯛ ꯃꯆꯥ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯏꯅꯗꯅ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯄꯣꯛꯍꯜꯂꯤ꯫ ꯁꯛꯀ ꯎꯅꯗ꯭ꯔꯕꯁꯨ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯋꯥꯈꯜꯅꯣ! ꯃꯍꯩ ꯃꯁꯤꯡ ꯇꯝꯕ꯫ ꯈꯪꯗꯕ ꯍꯩꯇꯕꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯇꯝꯕ ꯇꯟꯕ ꯍꯩꯅꯤꯡꯗꯕꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯛꯁꯤꯡꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯎꯔꯒ ꯑꯩꯈꯣꯏꯅ ꯄꯔꯥ ꯀꯌꯥ ꯇꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯈꯪꯅꯤꯡ ꯍꯩꯅꯤꯡꯂꯛꯄ ꯅꯧꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤ ꯀꯥꯟꯅꯕꯗꯨ ꯇꯝꯕꯤꯈ꯭ꯔꯕꯗꯤ ꯃꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯤ, ꯃꯥꯡꯗꯅ ꯂꯩ꯫ ꯃꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯍꯩꯅꯕꯤ, ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯨꯟꯗꯨꯗꯤ ꯊꯤꯀꯥꯗꯥꯔ, ꯎꯀꯤꯜ, ꯑꯦꯀꯥꯎꯟꯇꯦꯟꯠ, ꯔꯥꯖꯅꯤꯇꯤꯋꯥꯂꯥ, ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯠꯇ꯭ꯔꯒ ꯖꯖ ꯑꯃꯒꯤ ꯃꯈꯥꯗ ꯄꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯅꯔꯤꯕ ꯍꯪꯅꯔꯤꯕ ꯄꯣꯠꯁꯛꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯕꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡꯒꯤ ꯐꯤꯔꯦꯞ ꯆꯠꯄ ꯑꯁꯤꯅ ꯆꯨꯝꯅꯇꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩ꯫ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯕꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯒꯜꯂꯤ꯫ ꯃꯈꯣꯏꯅ ꯒꯨꯔꯨꯅꯤ ꯈꯟꯖꯔꯤꯕ ꯃꯤꯁꯛ, ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥ, ꯑꯣꯖꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯔꯥꯖꯅꯤꯇꯤꯒꯤ ꯅꯦꯇꯥ ꯑꯁꯤꯅꯆꯤꯡꯕ ꯍꯪꯒꯣꯏꯕ ꯄꯣꯛꯇꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕ ꯉꯝꯕꯒꯤ ꯃꯇꯥꯡꯗ ꯄꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯕ, ꯂꯤꯕ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯣꯇꯦꯜꯗꯒꯤ ꯇꯥꯋꯦꯜ ꯑꯃ ꯍꯨꯔꯥꯜꯂꯛꯄꯒꯤ ꯅꯠꯇ꯭ꯔꯒ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗꯒꯤ ꯆꯥꯃꯁꯅꯆꯤꯡꯕ ꯄꯣꯠ ꯌꯦꯞꯂꯛꯄꯒꯤ꯫ ꯃꯁꯤꯒꯨꯝꯕꯁꯤ ꯃꯈꯣꯏꯅ ꯇꯥꯔꯨꯔꯒ ꯃꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯂꯥꯛꯏ꯫ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯍꯥꯏꯕꯗ ꯅꯤꯡꯕ ꯀꯥꯏꯕ ꯄꯣꯛꯄꯒꯤ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯒꯨꯔꯨꯁꯤꯡꯗꯨꯕꯨ ꯕꯦꯕꯍꯥꯔ ꯇꯧꯔꯝꯕꯗꯨ ꯃꯥꯡꯈꯤꯕ, ꯑꯗꯨꯒꯨꯝꯕꯗꯨ ꯇꯣꯏꯅ ꯇꯥꯔꯛꯂꯒ ꯃꯈꯣꯏꯗꯨ ꯑꯗꯨꯒꯨꯝꯕ ꯇꯧꯅꯤꯡꯂꯛꯄꯒꯤ ꯃꯑꯣꯡ꯫ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯃꯤꯁꯛꯁꯤꯡ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔ ꯑꯃꯗ ꯍꯪꯏ, ꯅꯪꯒꯤ ꯕꯕꯥꯗꯨ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ? ꯑꯉꯥꯡꯗꯨꯅ ꯈꯨꯝꯃꯤ, ꯃꯥ ꯀꯔꯤ ꯊꯕꯛ ꯇꯧꯕꯅꯣ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛ ꯀꯂꯝꯒꯨꯝꯕ, ꯄꯦꯟꯁꯤꯜꯒꯨꯝꯕ, ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕꯀꯨꯝꯕ, ꯇꯣꯏꯂꯦꯠ ꯄꯦꯄꯔ ꯃꯀꯣꯜꯒꯨꯝꯕ ꯄꯣꯠ ꯌꯥꯝꯅ ꯁꯥꯔꯝꯒꯗꯕ ꯃꯥꯜꯂꯦ, ꯃꯔꯝꯗꯤ ꯃꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡꯗꯣ ꯃꯥꯒꯤ ꯂꯣꯛ ꯕꯣꯛꯁꯇ ꯍꯥꯞꯂꯒ ꯅꯨꯡꯇꯤꯒꯤ ꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯃꯑꯣꯡ ꯆꯥꯗꯅ ꯆꯥꯡꯗꯝꯅꯕ꯫ ꯃꯑꯣꯡ ꯆꯨꯝꯅ ꯆꯥꯡꯗꯝꯅꯕꯗꯤ ꯀꯥꯏꯗꯦ, ꯐꯩ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯑꯣꯡ ꯆꯥꯗꯕ ꯄꯣꯠꯀ ꯆꯥꯡꯗꯝꯅꯔꯨꯔꯕꯗꯤ ꯃꯤꯗꯨꯗ ꯇꯣꯟꯊꯅ ꯈꯟꯖꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯍꯟꯒꯅꯤ꯫ ꯅꯁꯥꯃꯛꯄꯨ ꯑꯇꯣꯞꯄ ꯑꯃꯒ ꯆꯥꯡꯗꯝꯅꯖꯕ, ꯑꯗꯨꯒ ꯃꯗꯨꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯐꯅꯤꯡꯕꯒꯤ ꯁꯤꯡꯅꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯔꯨ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯑꯋꯥꯡꯕ ꯁꯦꯜꯐ ꯏꯁꯇꯤꯝ ꯂꯩꯕ ꯃꯤꯗꯤ ꯑꯇꯣꯞꯄꯗ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇ ꯍꯦꯟꯅ ꯐꯒꯠꯅꯕ ꯇꯧꯏ꯫ ꯃꯈꯣꯏꯗꯤ ꯃꯁꯥ ꯃꯊꯟꯇꯒ ꯍꯤꯗꯥꯟꯅꯖꯩ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯨꯒ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯗꯨꯒ ꯑꯅꯤꯗꯨ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯖꯩ꯫ ꯃꯥꯏꯊꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯔꯤꯕꯁꯦ ꯃꯔꯤ ꯆꯠꯊꯒꯟꯕ ꯊꯧꯑꯣꯡꯅꯤ꯫
ꯃꯁꯤꯒꯤ ꯇꯣꯏꯅ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯑꯁꯦ ꯐꯅ ꯅꯤꯡꯊꯤꯅ ꯆꯨꯝꯃꯤ꯫ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯊꯪꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕ ꯐꯪꯂꯕꯗꯤ ꯃꯊꯪꯁꯨ ꯃꯥꯏꯊꯤꯕ ꯐꯪꯏ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯎꯏ ꯃꯗꯨꯗꯤ ꯆꯦꯝꯄꯤꯌꯟ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯍꯟꯊꯔꯛꯂꯕ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯗꯨ ꯌꯥꯝꯅ ꯊꯤꯅ ꯍꯟꯊꯈꯤꯕ ꯊꯥꯛ ꯑꯗꯨꯗꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯥꯕꯨ ꯃꯇꯥꯡꯗꯨꯗ ꯑꯀꯟꯕ ꯂꯝꯕꯥ ꯑꯃꯒ ꯄꯥꯅꯍꯜꯂꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯃꯥꯏꯊꯤꯕ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯐꯪꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯁꯦꯜꯐ ꯏꯁꯇꯤꯝꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯦꯝꯊꯈ꯭ꯔꯒꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯊꯥꯖꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯡꯈꯠꯍꯟꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯣꯖꯥꯗꯨꯅ ꯃꯉꯣꯟꯗꯒꯤ ꯁꯣꯟꯕ ꯂꯝꯕꯥ ꯑꯃꯒ ꯄꯥꯅꯍꯟꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯃꯥꯅ ꯉꯝꯂꯛꯄꯗ ꯃꯥꯒꯤ ꯁꯦꯜꯐ ꯏꯁꯇꯤꯝꯗꯨ ꯈꯔ ꯋꯥꯡꯈꯠꯂꯛꯏ꯫ ꯃꯊꯪꯗ ꯈꯖꯤꯛꯇꯪ ꯀꯟꯈꯠꯂꯛꯄ ꯃꯤ ꯑꯃꯒ ꯑꯃꯨꯛ ꯂꯝꯕꯥ ꯄꯥꯅꯍꯜꯂꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯑꯃꯨꯛ ꯃꯥꯅ ꯉꯝꯂꯛꯄꯗ ꯃꯄꯨꯛꯅꯤꯡꯒꯤ ꯊꯥꯖꯕꯒꯤ ಚಾಂಗ್ದು ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯏ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯃꯊꯪ ꯁꯥꯟꯅꯍꯟꯗꯨꯅ ꯁꯥꯟꯅꯔꯣꯏꯗꯨ ꯑꯔꯣꯏꯕ ꯑꯀꯟꯕ ꯂꯝꯕꯥ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯅꯕ ꯁꯦꯝꯒꯠꯂꯤ꯫ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯏꯁꯥꯕꯨ ꯊꯥꯖꯖꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯏ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯊꯕꯛ ꯑꯗꯨ ꯉꯝꯕꯗ ꯂꯥꯏꯅ ꯊꯣꯛꯏ꯫ ꯃꯔꯝꯁꯤ ꯂꯩꯕꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯦꯔꯥ, ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ, ꯊꯕꯛ ꯄꯥꯟꯅꯕ ꯃꯤ ꯑꯣꯏꯒꯦꯔꯥ, ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯑꯔꯥꯏꯕ ꯊꯕꯛ ꯍꯥꯟꯅ ꯄꯤꯗꯨꯅ ꯇꯧꯒꯅꯤ꯫ ꯄꯤꯔꯤꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯟꯕ ꯉꯝꯕꯗ ꯑꯉꯥꯡꯗꯨꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯁꯦꯜꯐ ꯏꯁꯇꯤꯝ ꯆꯥꯡ ꯋꯥꯡꯈꯠꯍꯜꯂꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯐꯕ ꯁꯥꯐꯨ ꯑꯃ ꯄꯤꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯄꯣꯖꯤꯇꯤꯚ ꯁꯦꯜꯐ ꯏꯁꯇꯤꯝꯗꯨ ꯍꯦꯟꯅ ꯂꯩꯆꯪ ꯇꯥꯅ ꯂꯩꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯗꯤ ꯃꯊꯪ ꯃꯥꯏꯊꯤꯕ ꯐꯪꯕ ꯌꯥꯕ ꯄꯔꯤꯡꯗꯨ ꯊꯗꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥ ꯑꯃꯁꯨꯡ ꯑꯉꯥꯡꯕꯨ ꯃꯊꯪ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤꯗ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯅꯤ꯫ ꯊꯕꯛ ꯄꯥꯡꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕ꯫ ꯋꯥꯍꯩ ꯑꯅꯤ ꯑꯁꯤꯒꯤ ꯑꯔꯊ ꯂꯥꯟꯅ ꯂꯧꯕ꯫ ꯃꯥꯏ ꯄꯥꯛꯄ ꯐꯪꯕꯗ 38%ꯗꯤ ꯃꯥꯏꯊꯤꯕ ꯅꯪꯏ꯫ ꯍꯣꯟꯗꯥ ꯃꯣꯇꯣꯔ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯐꯥꯎꯟꯗꯔ ꯁꯣꯆꯤꯑꯣ ꯍꯣꯟꯗꯥ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥꯕꯨ ꯃꯥꯏꯊꯤꯔꯕ ꯃꯤ ꯑꯃꯒꯨꯝ ꯈꯟꯖꯩ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯑꯔꯊ ꯈꯪꯂꯨꯗꯦ ꯃꯗꯨꯗꯤ ꯊꯕꯛ ꯑꯗꯨꯗ ꯆꯨꯝꯅꯇꯒꯤ ꯄꯥꯡꯊꯣꯛꯄ ꯁꯣꯏꯕ ꯍꯥꯏꯕꯁꯤꯒ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ꯫ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕ ꯌꯥꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩ ꯑꯄꯪꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯄꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯇꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ ꯃꯇꯝꯗꯨꯗ ꯅꯍꯥꯛ ꯃꯥꯏꯊꯤꯔꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯃꯥ ꯃꯄꯥ, ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯁꯨꯄꯔꯚꯥꯏꯖꯔꯁꯤꯡꯅ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯀꯤ ꯐꯜ ꯂꯥꯛꯀꯅꯤ ꯊꯥꯖꯕ꯫ A5 ꯑꯃꯁꯨꯡ B1 ꯐꯪꯕ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯑꯃ ꯑꯉꯥꯡ ꯑꯃꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯎꯠꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯃꯇꯝꯗꯨꯗ ꯑꯌꯥꯝꯕ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯗꯨ ꯎꯔꯒ ꯑꯉꯥꯡꯗ ꯍꯦꯛꯇ ꯍꯥꯏꯒꯅꯤ, "ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ B ꯐꯪꯂꯤꯁꯤꯕꯣ? ꯁꯕꯖꯦꯛ ꯑꯃꯗꯅ B ꯐꯪꯂꯒ ꯑꯇꯩꯗꯅ ꯃꯗꯨꯗꯒꯤ ꯍꯟꯊꯅ ꯐꯪꯕꯗ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯒꯗ꯭ꯔꯥ? ꯁꯨꯛꯄꯥꯝ ꯄꯥꯝꯂꯣꯏ꯫ A5 ꯐꯪꯅꯅꯕ ꯍꯣꯠꯅꯖꯔꯤꯕ ꯋꯥꯖꯈꯤꯕ ꯑꯗꯨꯕꯨ ꯊꯥꯒꯠꯄꯤꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯉꯥꯡꯗꯨꯅ ꯇꯁꯦꯡꯅ ꯇꯧꯍꯟꯅꯤꯡꯂꯤꯕ ꯊꯕꯛꯇꯤ ꯃꯆꯥꯅ A5 ꯐꯪꯅꯕꯒꯤ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨꯕꯨ ꯈꯟꯕꯤꯔꯒ ꯊꯥꯒꯠꯄꯤꯔꯒ 6ꯃꯛ A ꯉꯥꯛꯇ ꯐꯪꯂꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯂꯒ ꯃꯗꯨ ꯑꯣꯏꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯕꯨ ꯍꯟꯊꯅ ꯈꯜꯂꯕꯗꯤ ꯃꯊꯪꯒꯤ ꯂꯥꯛꯄ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯗ ꯍꯟꯊꯔꯛꯄ ꯇꯥꯟꯖꯥ ꯌꯥꯝꯅ ꯂꯥꯛꯄ ꯌꯥꯎꯏ꯫ ꯁꯤꯟꯃꯤ ꯑꯃꯅ ꯊꯕꯛ ꯀꯌꯥꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯃꯇꯥꯡ ꯑꯃꯗ ꯁꯣꯏꯕ ꯑꯣꯏꯕ ꯌꯥꯏ꯫ ꯃꯇꯝꯗꯨꯗ ꯕꯣꯁ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯗꯤ ꯐꯒꯅꯤ ꯈꯜꯂꯨ, ꯑꯐꯕ ꯊꯕꯛꯁꯤꯡꯗꯨꯅ ꯊꯥꯒꯠꯄꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯊꯥꯛ ꯍꯟꯊꯍꯟꯒꯅꯨ ꯍꯥꯏꯕꯤꯕ꯫
ꯃꯊꯪꯗ ꯂꯧꯕꯤꯔꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯠꯄ꯫ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯃꯑꯣꯡ ꯇꯥꯗꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯔꯥꯟꯕ ꯑꯃ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯅꯕꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯒꯗ꯭ꯔꯥ? ꯃꯁꯤꯕꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯔ? ꯃꯁꯤꯕꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄ ꯑꯗꯨꯔ? ꯃꯁꯤ ꯇꯧꯕꯅ ꯃꯤ ꯑꯃꯒꯤ ꯃꯅꯤꯡ ꯇꯝꯕ ꯂꯩꯍꯟꯒꯗ꯭ꯔꯥ? ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯄꯦꯇꯤꯗꯨ ꯄꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯧꯗꯦ꯫ ꯃꯗꯨꯗꯤ ꯑꯉꯥꯎꯕꯒꯤ ꯊꯕꯛꯅꯤ꯫ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯗꯤ ꯑꯆꯦꯠꯄ ꯂꯤꯆꯠ ꯄꯥꯝꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯒꯤ ꯆꯠꯅꯕ ꯃꯥꯏꯀꯩ ꯇꯥꯛꯄꯅꯤ꯫ ꯃꯑꯣꯡ ꯇꯥꯗꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯃꯗꯨꯕꯨ ꯊꯣꯔꯛꯇꯅꯕ ꯂꯧꯕ ꯈꯣꯡꯊꯥꯡꯗꯨꯅꯤ꯫ ꯊꯕꯛ ꯑꯃ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯄꯥꯡꯒꯜꯗꯨ ꯃꯑꯣꯡ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯃꯗꯨ ꯄꯔꯤꯡ ꯆꯨꯝꯅ ꯆꯠꯍꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯑꯃꯅ ꯅꯍꯥꯛꯅ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯄꯤꯕ ꯄꯣꯠꯁꯛ ꯑꯃ ꯅꯠꯇꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯍꯥꯛꯅ ꯐꯍꯟꯅꯤꯡꯗꯨꯅ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕ ꯃꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯇꯧꯕꯤꯕ ꯊꯕꯛ ꯑꯃꯅꯤ꯫ ꯗꯤꯁꯤꯄ꯭ꯂꯤꯟꯗꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯇꯧꯕ ꯊꯕꯛꯅꯤ꯫ ꯅꯨꯡꯁꯤꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯍꯥꯛꯅ ꯁꯥꯊꯤꯕ, ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯑꯣꯡ ꯎꯠꯄ ꯇꯥꯔꯛꯏ꯫ ꯍꯤꯗꯥꯛ ꯈꯨꯗꯤꯡꯃꯛ ꯑꯊꯨꯝꯕ ꯑꯣꯏꯗꯦ, ꯅꯠꯇ꯭ꯔꯒ ꯊꯥꯡ ꯊꯥꯕ ꯄꯨꯝꯅꯃꯛ ꯆꯩꯅꯥꯈꯣꯜ ꯂꯩꯇꯕ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯥꯕ ꯇꯥꯏ, ꯇꯧꯕ ꯇꯥꯏ꯫ ꯃꯍꯧꯁꯥꯗꯒꯤ ꯑꯩꯈꯣꯏꯅ ꯄꯔꯥ ꯇꯝꯁꯤꯟꯕ ꯈꯪꯖꯤꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯖꯤꯔꯥꯐ ꯀꯧꯕ ꯑꯆꯧꯕ ꯁꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯎꯔꯦ꯫ ꯖꯤꯔꯥꯐ ꯑꯃꯣꯝ ꯑꯃꯅ ꯂꯦꯞꯅ ꯂꯦꯞꯅ ꯃꯆꯥ ꯄꯣꯛꯏ꯫ ꯃꯃꯥꯒꯤ ꯑꯊꯣꯠꯄ ꯁꯤꯌꯣꯝꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯀꯟꯕ ꯂꯩꯃꯥꯏꯊꯛꯇ ꯖꯤꯔꯥꯐ ꯃꯆꯥꯗꯨꯅ ꯇꯥꯔꯛꯄꯗꯒꯤ ꯃꯆꯥꯗꯨ ꯀꯨꯟꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯃꯄꯤꯗꯨꯅ ꯑꯍꯥꯟꯕ ꯇꯧꯕꯁꯤ ꯃꯆꯥꯗꯨꯒꯤ ꯇꯨꯡꯂꯣꯝꯗ ꯆꯪꯂꯒ ꯃꯉꯣꯟꯗ ꯃꯈꯣꯡꯅ ꯀꯟꯅ ꯀꯥꯎꯏ꯫ ꯀꯥꯎꯕꯗꯨꯗ ꯖꯤꯔꯥꯐ ꯃꯆꯥꯗꯨ ꯍꯧꯒꯠꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯣꯡ ꯃꯆꯥꯁꯤꯡꯗꯣ ꯁꯣꯟꯕꯅ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛ ꯇꯨꯁꯤꯟꯗꯨꯅ ꯀꯨꯜꯂꯤ꯫ ꯃꯄꯤꯗꯨꯅ ꯑꯃꯨꯛꯁꯨ ꯃꯇꯨꯡꯂꯣꯝꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯒꯅꯤ꯫ ꯃꯆꯥꯗꯨ ꯑꯃꯨꯛ ꯍꯧꯒꯠꯀꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯨꯟꯒꯅꯤ꯫ ꯃꯆꯥꯗꯨ ꯂꯦꯞꯈꯠꯇꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯃꯥꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯀꯥꯎꯗꯨꯅ ꯂꯩꯒꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯂꯦꯞꯈꯠꯇꯨꯅ ꯃꯇꯣꯝꯗ ꯆꯦꯟ ꯆꯣꯡꯕ ꯆꯠꯄ ꯉꯝꯂꯕꯗꯇ ꯃꯆꯥꯗꯨ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥꯗꯨꯅ ꯈꯪꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯕꯨ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄꯤꯈꯤꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ, ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯊꯧꯔꯥ? ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯧꯗꯧꯔꯥ? ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯊꯧꯗꯧꯅꯤ ꯍꯥꯏꯅ ꯅꯪꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯨꯡꯁꯤꯅ ꯑꯃꯁꯨꯡ ꯐꯖꯕ ꯂꯣꯟꯆꯠ ꯁꯥꯖꯠꯀ ꯂꯣꯏꯅꯅ ꯌꯣꯛꯂꯛꯈꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯀꯥꯏꯅꯊꯪꯗ ꯃꯃꯥ ꯃꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯄ ꯑꯃꯁꯨꯡ ꯑꯥꯏꯟ ꯉꯥꯛꯅ ꯆꯠꯄ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯌꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯅ ꯇꯥꯏꯑꯣꯟꯅꯅ ꯁꯥꯖꯠ ꯆꯠꯄ ꯃꯤꯑꯣꯏ ꯑꯣꯏ꯫ ꯁꯛꯅꯥꯏꯔꯕ ꯃꯤꯁꯛ ꯖꯦ. ꯑꯦꯗꯒꯔ ꯍꯨꯕꯔꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯂꯣꯟꯆꯠ ꯁꯥꯖꯠ ꯅꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯗꯤ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡꯁꯤ 35%ꯗꯤ ꯍꯟꯊꯔꯛꯀꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯗꯦ, ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯒꯤ ꯃꯆꯥꯁꯤꯡꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯉꯥꯛꯅ ꯆꯠꯍꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯂꯤꯆꯠ ꯅꯥꯏꯕꯅ ꯅꯤꯡꯇꯝꯕ ꯄꯨꯔꯛꯏ꯫ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯟꯊꯗꯅ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯣꯛꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯋꯥꯈꯜꯅꯤ꯫ ꯑꯉꯥꯡ ꯑꯃꯗ ꯆꯣꯀ꯭ꯂꯦꯠ ꯎꯄꯨ ꯑꯃ ꯄꯤꯖꯔꯕꯗꯤ ꯃꯗꯨꯅ ꯃꯥꯕꯨ ꯅꯥꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯅꯤꯌꯝ ꯅꯥꯏꯅ ꯅꯣꯡꯃꯗ ꯆꯣꯀ꯭ꯂꯦꯠ ꯃꯆꯦꯠ ꯑꯃꯃꯝ ꯅꯠꯇ꯭ꯔꯒ 2 ꯄꯤꯖꯔꯕꯗꯤ ꯃꯗꯨꯒꯤ ꯃꯍꯥꯎ ꯑꯃꯁꯨꯡ ꯃꯗꯨꯗ ꯐꯪꯕ ꯅꯨꯡꯉꯥꯏꯕꯗꯨ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯀꯅꯤ, ꯑꯃꯁꯨꯡ ꯃꯗꯨ
ꯇꯨꯡ ꯀꯣꯏꯅ ꯆꯠꯊꯕ ꯌꯥꯕ ꯊꯕꯛ ꯑꯣꯏ꯫ ꯑꯄꯥꯝꯕ ꯄꯣꯠ ꯑꯃꯕꯨ ꯑꯈꯥꯛꯄ ꯂꯩꯇꯅ ꯐꯪꯕ, ꯅꯨꯡꯉꯥꯏꯊꯣꯛꯄꯅ ꯅꯤꯡꯇꯝꯕ ꯄꯤꯗꯦ, ꯐꯪꯕ ꯑꯣꯏꯗꯦ꯫ ꯑꯄꯥꯝꯕ ꯊꯕꯛꯇ ꯑꯊꯤꯡꯕ ꯊꯝꯕꯗ ꯅꯤꯡꯇꯝꯕ ꯐꯪꯏ꯫ ꯃꯤ ꯑꯃꯒꯤ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕ ꯌꯥꯕꯗꯨꯕꯨ ꯅꯤꯡꯇꯝꯕ ꯐꯪꯕꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯑꯥꯔꯊ ꯂꯧꯅꯩ꯫ ꯃꯤ ꯑꯃꯒꯤ ꯑꯄꯥꯝꯕꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯪꯕ ꯉꯝꯗꯦ꯫ ꯊꯕꯛ ꯑꯃꯒꯤ ꯑꯐꯕ ꯃꯒꯨꯟ ꯑꯃꯁꯨꯡ ꯂꯤꯆꯠ ꯅꯥꯏꯕꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯐꯖꯅ ꯈꯪꯍꯟꯕ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯉꯝꯒꯟꯗꯦ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯗ ꯆꯠꯂꯒ ꯊꯕꯛ ꯇꯧꯔꯒ ꯍꯦꯟꯅ ꯀꯥꯟꯅꯕ, ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯕꯗꯧꯅ ꯑꯩꯈꯣꯏꯅ ꯎꯏ꯫ ꯂꯤꯆꯠ ꯅꯥꯏꯕ ꯋꯥꯠꯄꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯉꯝꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯤꯆꯠ ꯅꯥꯏꯅ ꯆꯠꯄꯅ ꯄꯤꯔꯤꯕ ꯑꯊꯤꯡꯕꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯕ, ꯃꯅꯤꯡ ꯍꯟꯊꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯋꯥꯡꯅ ꯄꯨꯈꯠꯂꯤ꯫ ꯃꯁꯤꯅꯤ ꯂꯤꯆꯠ ꯅꯥꯏꯕꯒꯤ ꯀꯥꯟꯅꯕ ꯑꯐꯕ ꯍꯥꯏꯕꯁꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯄꯥꯒ ꯂꯣꯏꯅꯅ ꯇꯦꯂꯪꯒꯥ ꯄꯥꯏꯃꯤꯟꯅꯩ꯫ ꯃꯗꯨꯗ ꯃꯆꯥꯅ ꯃꯉꯣꯟꯗ ꯍꯪꯏ, "ꯇꯦꯂꯪꯒꯥꯁꯤꯅ ꯋꯥꯡꯅ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯉꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯃꯄꯥꯅ ꯈꯨꯝꯃꯤ, "ꯂꯪ ꯃꯔꯤ ꯑꯁꯤꯅꯅꯤ." ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯥꯖꯦ, ꯇꯦꯂꯪꯒꯥ ꯃꯊꯛꯂꯣꯝꯗ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏꯈꯠꯄꯗ ꯃꯥꯕꯨ ꯐꯥꯔꯤꯕꯁꯦ ꯃꯔꯤ ꯑꯁꯤꯅꯅꯤ." "ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯃꯄꯥꯗꯨꯅ ꯇꯦꯂꯪꯒꯥ ꯃꯔꯤꯗꯨ ꯊꯥꯗꯠꯂꯦ꯫ ꯇꯦꯂꯪꯒꯥꯗꯨ ꯀꯝꯗꯧꯔꯝꯂꯅꯤ ꯈꯜꯂꯨꯅꯦ꯫ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯊꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯊꯧꯑꯣꯡꯗꯨꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯊꯣꯛꯇꯕ꯭ꯔꯥ? ꯑꯩꯈꯣꯏꯕꯨ ꯑꯐꯥ ꯑꯄꯨꯟꯕ ꯄꯤꯔꯦ ꯈꯜꯂꯤꯕ ꯄꯣꯠ, ꯊꯕꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯋꯥꯡꯅ ꯀꯥꯈꯠꯍꯟꯕꯗ ꯃꯇꯦꯡ ꯄꯤꯔꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯂꯤꯆꯠ ꯅꯥꯏꯕ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤ꯫